Hi everyone, welcome back to my channel Gitanjali Storytime in Manipuri. Ngasi aidi wari ani lizage. Wari aham basina Richard Russell haina kaugo nupa amagi wari ni. Richard Russell se mayamna su bibo haina khangnai aduna ai wari sida ma se bibo haina adum season nazarage. Ma se 1989 da Key West Florida da poni poga mana chahi taret surakpa matam sida kanu Alaska da honge. Alaska da ma se leg le suta maga ma da I chawre high school da bibo je outstanding athlete hai tare ko hadi khoi gi sport person wei ma se football da adagi kano lamjen jen ba khot pa adugumba da yamna ma je outstanding oire oraga ma phajana mai gi high school je loiraga 2008 da ma je Oregon da move tawgidoini move tawraga Oregon sida mana community college ma tamme adu tamingai matam sida mana my girlfriend nupi ma girlfriend hai tare girlfriend ama thengnagani girlfriends gi maming sina Hannah ne kawe Hannah siga ma ga je 2011 da lohongaga moi ni se bakery ma hangaga yam harau na yam nungai na moi ni se leminare leiraga adi bakery do yon da ba ya da gi timing ma lakpadagi moi heartbroken but yon da ya da ba gi yolaga moi na Seattle da hongi doine Hannah gi parents ki manak ta leina banena ada aduda lairingai da bibo se khoigi C-Tech airport ta haidi Seattle gi airport ta masi ground ramp ki thabak ama phangni masigi moi gi ramp ki thabak se kaino mana phangi se haibada khoigi baggage mayam load tawba unload tawba adugumba gi thabak ne mana phangi do mana yamna pamu ba thabak tinate it was not something he liked but paisa do gi daka tarak panina tolop do phangda ya da bagi paisa daga ta badagi mana dum tawraga chahi mari tawre ma se doi mafam jida C-Tech airport da ram ki personal na thabak tawraga mana chahi mari surak pai lorak pasida mangonda additional kano duty ema mo pi re moina pirisna to team maina pi do ne ba moi 2% to team maina 2% to team jena kai doge habada amasina ki to ge car je thaurani aduga amana koi plane mathak ta kakhalaga plane ji kare haitare ne basic kano toba koi startup toba haitare plane dogi basic startup toraga plane se mafam amadagi mafam da puba yana ba adugumbagi thabak ta ma se tawre adama se normally he was not happy he ma se mai gi thabak to mas pan pamjadi di mana boring chui adagi di khoi kano promotion kai tawbagi kaimbu uba phangde adaga paisa su yam minimum hoi yamna haidi underpay oibdo mai paisa do adu da ma se pamdraga su sagi airline na thabak tawbadina mana free ticket moi gi phangi free ticket all over the world paibagi free ticket phangi du da mana adagi hujiki free ticket tuna Alaska da mai mama mapa una bajat pa khot pa adugi season ba ma haidi something that's very important to him main hai di mama pa una bajat pa khot pa koi plane da dum free da pai ba do that's the only thing mana adu na ma se airline gi thabak tu da dum lai bani aduga ma ya khwai da gi nungai ja ba hai tare ne mana tawri ba thabak sing se kanu se mana khwai nungai ja ba je akhoi gi moina to team tawram dai da chatlaga khoi kanu gi plane gi startup nung taw ba se dai ma se amna fascinating oi cockpit se hai sigi kanu sina switch na kai dawni sigi toggle jina kari no khot pano kai yam khangning bagi mangon da yam nungai ja bagi adu mafam adugi adu khak oi mana to team hai ma ye dogi duty phanga kanda ada mana pilot lakpa khotpa singjita mani am toi hange ai sigi kano sina kaino switch na kaino sisi toggle jina karino sina kamaina tawi kholi du tawena adum hangaga lei degi moina sum pilot khanan sudum takpi khotpi adegi di khara oidi mana pai be ada ba koi mai ge switch nung pai gano khot kano na khara dum hairaga adu maina tawraga leire mase ada mana nong ma saina switch se pilot ama haidi huji particular plane ama leiba dogi mana to trim oyaga mana to gi mai to trim gi se changaga mana cockpit ta changba sida mana switching ji sanaraga leiba jani sanaba sida pilot amana changak pa da urabadagi mana switch haidi atopa pilot sing na mangon da pai gano dogi switch to pai gano khot kano haiba switch to mana pai raga sana lerambadagi pilot amana haidi aircraft hujiki particular aircraft to pai balak pa plane pai balak pa pilot amana ubadagi maje kano tawre report tawbado surprisingly karimbok ti mangon da haidi kano tawdre mangon da warning kai di lak tabida
yam kano se bibo do mi mamang da yam chop up do haidi mayam na hina pilot na complain ta we khole ma khut chana bagi do to we da to bagi na to we do mayam na haibada bibo se yam na sense of humor lay adegi yam na friendly oi banupa oi ma se aduga bibo se anamba matam da like paraga anam da haidi aircraft ki matang da ni khangde atopa koi gi like phai ka nobel gumba paraga dum lay na matam da aduga maze army da su changningi army da maze officer weningi khoningi kainaga hai ado magi sign friendly oriba kholiba thabak mayam se nong ma thogdok ma thok toine ba bibo sina tawriba airline sina kano horizon airline kawi aduga august ki tang tara 2018 pung amaga makhai khar helakpa sida koi passenger puba plane amala kani horizon gi ado do landing tawba ojeki ctech ki airport sida landing tawraga rest of the day hojiki plane sidi pairoi doini haidi magi kano laitaba nongalaga oina laiba magi flight se ada moi mayam sina hojiki kano team sina taxi tawraga far north lomda taxi tawraga thamme duga thammi ba jaga sina cargo one kawe hojiki plane se thamamaga moi dum du da parking tawraga numituma parking tawraga nongalaga next day pai tawba haidi plane ne ada pung taret ka makhai tarakpa sai sida bibo se magi duty gi report tawba la e la aga majina hujiki cargo one sida chatlaga magi to car do thauraga hujiki khamaga leriba plane se simanak sida changaga mana matha maina hujiki plane manung sida kakhatlaga basic startup to haure plane se startup to haura kumdhara aga magi to team se amana makhada hujiki to gi amas gano sina hook tawdoini ko mana hook tawbudo lokthoe haidi hana kano tawre hana mana hook tawraga plane se runway room da mamai onjhallaga mana hujiki to do unhook tawre unhook tawraga lokthoe lambi dagi adoga mana plane dam plane da kakhatlaga ma plane manung da change cockpit manung da change adoga mana startup plane je start tawba hore maun the plane by bagi experience amatta leitaba nupa ne ba bibo hariba nupa se hoi saida video game sanaramba ya ima adagiri pilot ta khara saida switch gumba adagiri mai gi toggle gumba adida sikari no khopano na hangba natana mapunsida flight ki experience lai bisnate adagi mana khoi gi kano plane gi kano video game gi adu mangare mana sanaram doi je mana simulation gumba tawruba karim busu yawbus nataba masna full throttle jida khoi gi plane je ek khoi gi runway la bisda thaurak padagi di sumna kanda ATC do na urena ATC jina ne the question ma'am bombard tawre bangon what are you doing who are you na kanano do the kano plane se puthora is this is a mana kano nate authorized moment nate kari gino kanana no plane puthora is khole is and actor moi ma'am no question je bombard to je bibo na sum khum noi ni ko response sum to dana plane je thaura ga runway sida changhare do ga runway sida gi mana ta plane thobu sungai haita ba mana plane je successfully mana take off tawra ga pai gi thuni ba mathak pai bidagi ATC mayam kai ma'am moi di makong awr channel sum na kan horizon gi kam moi airline mi jing tawra khola ga kari no khono kanano tawri do plane do makha da pudhar o landing tawro ka doino nang tawri si po na tawra ga bibo jina mathak sida pai raga ama pai doini ko mana pung ama sida mana tawri se plane je ekta khoi gi back flip tawdana adagi di barrel roll ga tawdana angak ba dangerous stun je ma taw lai ne as if mana haidi maigi mapunsida adom plane je sigumba stun tawraga sanaraga laibagi type ta masna plane pil pajai mat ta khoi loop taga hainaga uru ga ungdana tawdagi sumna kan ATC mi sing ngaudana moina khoi dagi experience oiba khoi gi am ka moina magat ma je themba yana banena ATC controller ma kauraga masna hai nang na tawri do kai gi no plane do putharo kholo nang kano to hai nang kari pami no kholi no na hangba je bibo sina khumak ta bineba khumdraga masna somna kan da hekta khoi gi mayam khoi gi makha da leiba mi mayam sina zu udana video moi je ma je video ga su nam doi ne ji gi kano se de kano bibo na tawri je passenger gi plane amana hekta somna kan da back flip tawdana barrel roll tawdana adagi di
ururuga ungana kotna do yam ground ga yam low ina ni ko mana tawrise ekta mayam jingsidi koi gi social media sida namma ka hapadagi mi mayam je na khanga ba haide swaina bibo ko ba haidi bibo ne khangdra ka su nupa ma sumaina plane je swaina tawraga stun taw laire di performance taw laire mana tawriba maneuver mai ekta stun mayam je dangerous koi gi haira ba expert oira ba pilot na bok crash tawgani na ki dana tawdaba haidi tawpote aduiragasu mana crash ka tawdabida hekta khoigi mapunsidagi mana sum plane paiba hairakpadugumba stuntman gi type the plane ji mana ta mathok manga ondana kotana tawraga leibedagi sai ATC sina theme de nang swaina kano tawro kholo nang kumdhar o nang kaiming kawi kholi do tawe na theme sai gi ATC duna theme mangonda nang kumdhar o nang kadai da Khambe yani sidaida nearest nangi runway sida lay sidaida airfield lay adagi sidaida passenger haidi kano mi mayam makhada mi yam laitaba mafamda nang landing tawnaba taw kholo do tawona the makan sida bibo sina haidi kano tawraga nokthораga ai bibo kawi khole aina tawraga yam madi yam kam conversation haidi kano jiga ATC jiga mabani controllers mabani na sanabase काम होइरगा सानादोइनेबा मा हाइजे आई प्लेन जे मखा दai तागे न सुखन खंदे खोते आई खरा कनो तौगे couple of maneuver हाइदे खरा stun खरा गा तौगे खोट किगे अदुदुगा येंगा जि खोछि काइना तौ लेरे दगी माना आई न कइगुम्बा प्लेन जे सडनली कइगुम्बा लैंडिंग तौरगदी नोइ मयामना मोइ एयरलाइन न थबक आई पायलट की थबक पीगदरा काय हाइबदा kasagi nupa sina nang apamba thabak pini khoni nang plane sadi landing tawon hais mana na I'm a white guy I don't think so kaina adaina yam ka moina ma sa hangdoi ni ba hangaga at some point mana haidi kitang mangonda remorse lak pai type ta haina mana hai ai se asumaina makok chakpa nupa ma ni haibaje ai hojek ta khange I screw khara nanthok ko male I hadi couple of screws loose in my head ado aina mi aina khang aina mi the sok aina sima tawbasida aina si tawbasida mingonda asok apan ba thok toise ai asi gi yam nungai te khote ado kasai controller do da I hope nangi numit sizu aina manghanda aina manghalle nang adogi masizu I forgive to you kainaga amu hairak toine dagi sai ATC sina it's okay it's still time bibo nang sipajing matam lai nang ai landing gi mafam ai coordinate pirake nang plane sida di nang landing taw kholo na haibaje bibo sina sung ta dreba adagi mana kanu sida ATC sida haije mathak sida sceneries am phajai aduga it's so beautiful mathak tagi yengma am peaceful oi khole am nungai khole I'm just a broken guy mana muso nu kanu sida STC da mu haire my controller sida I'm just a broken guy I kaigin pandam no khangre aina tawrize I screw gra loose oi bani aduni but man haije aduna tana I plane je I kaisu I pudhage khande I huzik amuka barrel roll amu haidi moi plane no on thok to tawdo barrel roll amga tawge barrel tawge kayuma success oiragadi I first thing nose down I dum ground da paidarani na hairaba hairapadagi ATC ji mata pura di matha sagre di bibo please ana mana kano sida hai nang ta di khandau ka dorage nang family lai ni nang kano nang ta di khandau kholo bibo na kau baje bibo sina sukum khumdana ma sina barrel flip ama tawdone ba mana barrel flip tawbase nungdangi pung 9:45 8:45 sida mana barrel flip se tawrani tawraga yung nan masagi kanu do plane gi manaton jena yung dhagraga koi kanu da island ama adudagi khara chatlaga leba coast gi island macha ma le aduda pung 9:03 da crash tawraga pokhairani doga ma mathanda sirani ada ayogi moi hujiki video ai hapcharamge sigi kano sigi moi ani gina conversation tawba aduga mai video mana karamaina yung dhagi bado ado ai video hapcharamge Approach welcome final runway 16 right. Porco. Man, I'm a ground service agent. I don't know what that is. There is the runway just off your right side in about a mile. Do you see that? Yeah, I wouldn't know how to land it. I wasn't really planning on
I got a lot of people that care about me, and it's going to disappoint them to hear that I did this. I would like to apologize to each and every one of them. Just a broken guy, got a few screws loose, I guess. Never really knew it until now. I think I'm going to try to do a barrel roll, and if that goes good, now I'm just going to nose down and call it a night. Investigation tawre tawraga moina duda in hoigi investigator tawriba mi sing duna magi close friends ing magi family sing moi sing da hange haidi bibo na tawri do kari gino what do you think and hang matam sida moi mayam sina haija answer amta laite mana tawri do kari gino kai khangde na haire adagi khara mana haire sina mana kano ma hana dagi plan tawram dong mali mana sida cockpit ta changi khudingi sida pilot ta switch hangdana khotana tawbudo mana secretly moigi flight simulation gumba tawram dong mali video game khak sanabana di adu oiroi haina mayam adum haidi mayam na haya adu investigators in the khangdrize plane sung pai daba adu haidi haitaba experience laitaba mana plane do take off tawra successfully take off tawraga pung ama pai basta man ekta aroi bi dangerous tan mayam je tawraga kholaga pai no haiba je moi hujuk phok khangde kam gyan ta de ba karamaina mana adudugi potong ami noi je adai mayam na hai je mana video ta dagi tamaga pai re khalajine mana simulation tawro bidagi na ga mana lon na tamuro tamaga madaraga mana video game dagi take off landing gi video game do sanaraga mana pairaga zu ma haina normal mi amana plane to phajana take off tawraga ado idea ado tawriba magi mana sumda flip flop tawdana khotana su ground ga yam nakna crash tawdabida phajana mana pairaga tawba haije it's impossible sinida si possible oiba yaba nate but nobody knows mana kamain tawbuno jo hairam dare kaimbo hairam dare mari dum si gare do kari na kamain to inu de khangre airline du gi property achobam di mange magi khoji ki search to bagi khot bagi photo nung do mayam do yeng ba da plane do pung chai re mana haidi pulap ekta yung na ekta plane do high speed ta yung na ta pai dharabani na adagi internet user mayam jena mana do maina to we khole na pau ta badagi maze mana moina nickname am thole je the sky king na thole adu mai matang sida he na mayam na paninga gadi kano lo yaubani internet yaubani video zu loina yaubani mayam check out tawbiyo ai ani suba wari sina Peter Porco ga John Porco ga na moyani gi wari ni November gi 2004 thokibani Peter Porco se chahi yankhai gani thoi sui masina division gi court ki khoi gi court gi clerk amani aduga John mai gi nupi John Porco sina children gi speech pathologist amani moani mak Delmar New York ta lei moi ani gi machanupa ani lei machanupa Jonathan haina khoi gi navy gi da thabak tawraga leibama aduga Christopher haina moi college tamban kanu khoi university da college tamba machanupa amaga lei Jonathan jina chahi kun gu humdoi sui do mana naval officer oina koi gi submarine amada station tawraga lei Croton Connecticut haina mafam amada maje station tawraga lei aduga Christopher sina chahi kun ga mathoi maji kanu da student oraga lei ko Rochester New York ta student oraga leibane nonga Monday tang 2004 sida Peter sina tum hagolaga my washroom change my brush tawre shave tawre mami tadana khotana typical koi Monday morning thabak chalamdai gi hagole kumdhare mafi maron sela kumdharaga mana koi coffee malole coffee do lolingai da mana dishwasher de kon lokthoe kon dagi kon adoga koi gi amang balerba kon amang bajing do mu hapchalaga masagi lunch pack tawre mai haidi thabak chatpagi aduga kano se Peter se yamna mina reliable oiba nupa mani duga thabak ta su yamna diligent oiraga khoi thabak ase punctual yamna punctual oiba do khoi gi la oi to boiraga su phone tok thorakpa natraga na ma na ini kanna fever tawraga na ba matam da su ma dum thabak chatoi ne ba ma se dum ki mana kano oiba yam punctual oiba yamna diligent oiba nupa ne ba ada ma se numit se office laktabasida moi court gi meeting jina kaino ma je sumaina it's very unusual mana laktrije kari gi oira sano
amtang phone tawra hange na moi hiki court ki meeting jina phone tawraga mangon hange phone tawbasida phone je pairaktre phanam tawre pairaktabadagi moina court ki officer ama amtang chalaga amta yengu chu moido mado phone pairaktre ka dawra bajano khotpano amta yengu chu na thare hadi welfare check oina sai moi court ki officer ama thare court officer se lae langmayum da yobada moi car do dum driveway do da lairame ma je changaga thong je thille mana thin bazida hamba thong thin baza khong thong je kanam bo hangdoraktri di mana idawra sano ne na khallaga thong je haina kano mai handle do hang bra yenge na yeng masida thong je hang leiramada mana thong je haina illaga kano mana hello Mr. Porco ai kanagi haina welfare check tawla ini kholi ne na sai officer do na pakta da yeng kan thong je pura hangi tawbasida kainom da palle mana karino ne palli si bona thong do mana kitang kanjalla yenga kansida di Peter do targa leirame aduga ma haidi ma do mai gi makok sida koi pura koi kare tare ne kainom na thom bagi makok se loina mak hang to hora leirame aduga he was dead ade mari pakhatana chenthore nupa do jikin chenthora ga 911 kaure 911 je lae 911 kaura police la aga minute ani ahum da lae khutakta aduga la aga moina imung da changa yeng kan da di John si yeng kan da di pura ma de dum sir lerame aduga mai gi makok sida pura gaping hole ama lerame ni am chawna hole ama lerame adagi moina mathak ta kakhalaga moi gi bedroom jida yeng bada mai gi nupi John du zu lerame John du zu pura makok ta soga makta pura gaping hole le kanom na thom bagi adu lerame adaga hindi ngami ma se siram dare adagi moi ambulance tawraga ma se pha kan tawre hadi ambulance pure kauraga ma se kan tawre puraga moi ani ma pubodo Peter do di dum sirabani na dum upai lektre aduga mai ina ek hospital da yawrokpaga induce coma da medically induce coma da thamme ma do recover toknaba adai huji moigi haina kano khoigi sabab ki innocent ahan hadi couple ahan ani ma halamme kholamme na tawbadagi news se sarasallaga lay di mayam sa oina tare ma news asmaina tawre khole do tawre na tawbada masanu pa se huji ki Christopher se masanu pa jina lairisina koi 225 miles muglapaga lay my university se sidagi ma sina pause news reporter dagi pause taraba tabadagi mana police da phone tawraga mana sumaina ai akhoi ma baba gi matam ga pau tai kholi na mana phone tawk toini adu sigi recording je mayam tang tabiu. Hi, my name is Porco. I was just called by the Times Union saying that my parents were found dead this afternoon. I was wondering if you had any information on me. Hey, Chris, whereabouts are you? I'm at school in Rochester, New York. Okay, you're in Rochester? Yeah. Okay, and you're hearing from the Times Union? Yeah, they said my parents were found, I guess, I don't know, they didn't say how or anything. So you will be here probably, you're going to go right to Albany Med? I don't know, I don't even know where my mom is, but... Yeah, she is at Albany Med. Okay, do you know her condition? No, because I haven't talked to her. Let me give you my pager now. Ngasai mana Christopher's na police da wari sanabaje khoi gi hekta kaitar emotion amta yaudaba khoi gi kappagi khotpagi mama mapa do sire na mengon dagi pau tai chomiro kholiro ka habagi pakatpagi khotpagi amata yaudaba adai police sing je kari no sinu pa jibo mama mapa si na pau taraga mai khuang jibo emotion jom te yaude kanom ju kaimu yaude khote khoi kanu gi type ta dukan am da phone tawraga achapot kanu hangbai type ta adu maina kanu moi da hangbodo haidi kari flavor lai khole ka haibagi type ta ade police ni chingnare di Christopher je chingnabadagi mana nang muzi kadai lege khotke na hange na mana ma di university de lai khole ta mana phare nang lao station da lao duga wari sana se khoche haire du mongona chingnai khole di kem haidre ade Christopher sin hoi ma la ke khotke na haire ada police na ngasai moi mayum je changaga yeng basida moi gi mingjen gi screen ama thugai raga lerame aduga matam do di telephone kono do matam do mobile na te landline ora me landline gi phone je mapan de gi kapthalame aduga moina koi thi ba matam se da garage da singjam ngama lerame moi gi mai hoji ki family Porco family jina on to ba singjang ngama le fireman gi kono singjang ngama adugi singjang do e nai tai raga leram badagi moina khange haidi koi gi kono se murder weapons di singjang oire aduga Peter jigi
makok se 16 times yalaga lerame ko aduga mama du na 10 time mu yalame ada mama du uchina china budi induce ko mara thambagi hinge dum aduduga moina ngasai mayum sida check tawbasida hambadadi moi ju huran chenthi changakpra ni yengbado ngasai kanogi peter gi wallet ta paisa myam yawbado paisa do kanambona lawramde paisa do dum yaw lerami adagi john gi expensive oi ba sana lupa mayam mai gi de lei adoi sana lupa du zo loin lerami haidi huran bagi lerami haibagi kaimbu pugi bagi mata leitre ba adu dana moina khalize somebody close to the family natraga somebody kanomana oiramgani na police na su chingnabane adinga sai Christopher duna kano toropodune haidi yamna goigi kaimbo emotion yawdon toropodune moise connect tawre aduga questioning tawbasida ma kana confess tawre haidi mana hat panena karigino mana halise na haibidi wari se sumai tawtoineba Christopher sidi pura psychopath ne made hanadagi moigi mayumgi properties ing sauri ni kaina ga thugai bi khokai bi ma banaga chairaga na adagi pochai langkhai bi khokai bi dugumba khara so tawba anga khara problematic oiba angang oiba jani maje aduzu police na khangaba aduga mapa sina khangap toini maje smaigi semester sing sida fail oiba je phanayam di fail oiraga mana mapagi kano sign force tawraga koi signature do mana kano force tawraga koi moigi kano dai paisa mayam loan low leramba bank tagi magi gari ga leinaba pochai leinaba khonaba mayam adagi moina school gi kano da sumai din daga su letter ga je mai mapa du gi sign no bana toksinaraga haina mapa gi letter no koi khangi acknowledge to we ma smaina fail oi bi khole ka haiba adugumba mayam do mapa jana haidi phangak toy haidi khangak toy ne ba khangak pade mapa jam saure ba ma mapa jam saure sauraga moina kano da email ire machanu pa sida haina handang smaina tawrije karigino kholino we are very disappointed nang adugumba thabak tawba nangbu karino nang tawrije nang saina paisa mayam dagi mingon dagi paisa mayam nang loan mayam mingon ai ming dagi loktho ma khoramba yam nang adu yamna lam hin ba du yamna phattaba anga du man saire dai sai loiraga su moina mu kona mu haire hoi phare nang sumaina yumda laaga nang khoida nang lale haijaro we will help you haidi nang amu kano tawna ba nangi amu nang chakhotna ba khoi dum help to bi khoi noi na mana nangi na mana pani nang kaim nang ai khoi da dwaina na chin thi ganu khot kanu na mu haibe dagi hoi en tawra ba ku do khar le raga mu lising kuntra 30,000 US dollar gi amu sign je mu force tawra mu lo dai ma pa ja saur ma pa na chai nang adumai tawra ga di nang family gi will dagi cut off taw ni khot kani nang kaigino do mind do bu haidi Christopher nang bo kaigino Chris kaigino nang do mind do kholi do na chai ba jim mail je mapa na sang na mail ma thai ba sai ba gi sauri ne na ma na ma de psychopath na ma na kamaina react tawi ha ba da November gi tang trawa ge ayung anta haidi ahing je ma na thore na mai gi university de gi thore ma na mayum na tumin na change mayum na sneaking tawre do tumin na changaga mapa sida mai gi sai singjang do na tara taruk lap yale aduduga mama do mu yalaga sagi huran bala pa mana bani na pochai kha thugai na pochai kha thugai raga sagi screen nunga do kapthalaga telephone line do ka aga sakhare sagi kanogi yam nungai trize mai sigi ko wari za mohena zo phawri je Peter do di mai se brain do da yai badu yan badu da mai brain do di pura broken oira jani broken oiraga mana khali jina edi si mare brain tangkhai ma di si raga tangkhai jima na mana khali je typical morning ni haina khallaga chaigi makok ta ayan ba chung ba saigi yali duga madi kaimbo gyamen ta dram ni ko mai wakhanda mana dum tawba routine du ne na singjang na yan loira ba matung da ni mana hagutlaga brush nung tawdana shaving tawdana adagi di koi kano mafi marong office ka bai mafi marong se laga nin ko man laira mise adoga mamoi kano dagi mayungi mapan daga thoga newspaper ga su loksalami maje haidi adoga newspaper loksalamaga newspaper su ngahak paraga coffee ga su thaga kon ga su loina mag hapsalame du mayam da loina mag lairam don duga mana masagi lunch pack tawraga su magi counter top da thamam doini kitchen gi adoga mana thabak chatke na thong hangtok pasida dum sai brain do animak to lai di tangkhai ama si ba tangkhai ma zu ya da dai mana da collapse aur ma da si ri ne ba adagi
moi sai police sing dona la aga John da hang basida khadagi John do di khaga gyan ta le rame gyan ta bas mana kanana family member na tawrira habida mangak to no me ada mana Jonathan la hang bada mangak hai ane Christopher ra habida do hairamaga ado moju oxygen do hapchalaga ma se dum pure makhata na hang ra haidi dunu pa chine ne moina khang badagi adoga ngasai John sina koma dagi tholak pasida ma de loin kaw khraba to hai mana mangon kari haigi kari thoki mai nupa da kadauge se ma de loin kawre adoga ma se yam thina disfigured oire di makok ti haina yan tharak mani na mamit na mam chu tang doine ma adoga pura disfigured oire adoga ma na macha nupa Christopher se chiji ma na tawbna ti ma se dum kanu tawraba ma de khallaga dum laigraba Christopher na aina tawbna ti na mama da haibde ma mama nang haidi mana Christopher na haibaje mama duna thajaraga lairaga Christopher se jail da mana thambado mana paisa yam puthoga ma se bail tawraga thamdoini magi trial hawdrangai gi marak sida aduga ju mana mu masa nupa du ju Christopher da ju ma ga mu lemina doini ko mayam na di police na di mana ni hatli do mana ni nangon na kokta yairiba nangi husband Peter si do mana ni habje mana su law ya gidreba ma di loin kaw gramni na mana hai sai gi kanu sina Christopher sina huramba changa ga hatlaga police na ingon tai nei ni na haibado adu da dum thaja leraba but magi trial hawre hawdo trial hawbagi lakpaga je mama doga makhuka sabnaraga laktoini ko laga mayam sina ubada mayam jing makoko ngaw karino tawri jibo mihat basiga lai jibo khole do John du ju mana di madi masanu pani ne nungsiri ne madi loin kaw gramina police na haibdo ma thajan ningri ran traga ma thaja dabra adu di khangdre ko aduga magi trial hawrakanda kanu ma dum guilty na verdict tawre mapa hatpagi adogi ma guilty ore adagi mama attempt to murder the adogi kanu ma se mu guilty ore adagi Christopher se chahi yankhai jail da laibagi kanu pire magi phadok pire ado John jina adu su dum thaja de man hu phoba appeal tawri ba mai macha nu pa se ama lan de khote na dum appeal tawraga dum lay du mana dum punchi sopa ma khang de mana siri bok de mari manu mari ningjanga kada ningjang oidra khangde mana jail daga chalaga macha nu pa ga se dum unadana wari dum sanadana khotana tawgi adadi mayam wari sida loisanjarage aigi wari se mayamna nungai biragadi like tawbiramu share tawbiramu subscribe tawbiramu ado aigi mathangi wari da amu mayam ga mu thengnarasi bye